ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯐ꯭ꯌꯨꯆꯔꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯀꯔꯝꯕ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯌꯥꯒꯗꯒꯦꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ CSOꯁꯤꯡꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯥꯕꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯂꯣꯏꯁꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯑꯗꯨꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯂꯦꯟꯗ ꯇꯧꯕ ꯇꯥꯕ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯗꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯌꯦꯜꯂꯔꯣꯏ ꯅꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯇ ꯇꯥꯟꯅꯔꯒ ꯄꯤꯊꯣꯛꯈ꯭ꯔꯣꯀꯣ ꯍꯥꯏꯕ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅꯁꯨ ꯃꯈꯣꯏꯅ ꯄꯥꯝꯃꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯗꯨꯅꯅꯦ ꯁꯤ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒꯗꯤ ꯁꯥꯟꯇꯤꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯟꯖꯤꯟꯅꯒꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯊꯠꯂꯔꯣꯏ ꯀꯩꯝ ꯇꯧꯔꯔꯣꯏꯕ ꯁꯤꯒꯤ ꯋꯥꯔꯣꯏꯁꯟ ꯅꯠꯇꯦꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯣꯏꯅ ꯄꯥꯝꯃꯤꯁꯤꯡꯁꯤꯗꯤ ꯉꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯈꯣꯏꯗꯁꯨ ꯃꯈꯣꯏꯒꯤ ꯂꯦꯡꯕ ꯌꯥꯗꯅꯕ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯅꯕ ꯁꯤꯒꯤ ꯋꯥ ꯑꯃ ꯉꯥꯡꯅꯔꯀꯥꯟꯗ ꯂꯣꯏꯗꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯉꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯣꯛꯅꯕ ꯑꯥꯗ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯌꯥꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯨ ꯈꯔ ꯍꯟꯊꯕ ꯌꯥꯔꯦ ꯀꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯣꯏꯁꯟꯕꯒꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄꯗꯨꯅꯗꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯄꯣꯔꯛꯑꯣꯏ ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯄꯣꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯀꯅꯥꯅꯣ ꯃꯩꯇꯩ ꯀꯅꯥꯅꯣ ꯀꯨꯀꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯈꯨꯟꯗꯥꯈꯤꯕꯅꯣ ꯃꯩꯇꯩ ꯀꯃꯥꯏꯅ ꯇꯧꯗꯅ ꯈꯨꯟꯗꯥꯔꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯦꯝꯈꯤꯕꯅꯣ ꯀꯀꯥꯏꯁꯦ ꯑꯗꯒꯤ ꯍꯧꯔꯛ ꯋꯥꯔꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨꯡꯊꯤ ꯊꯤꯗꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯏꯟꯗꯤꯌꯥꯗ ꯊꯝꯗ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯠꯇꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨꯒ ꯉꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤꯅ ꯀꯨꯀꯤꯁꯤꯡꯁꯤꯕꯨ ꯑꯩꯈꯣই ꯇꯨꯍꯠꯄꯗꯒꯤ ꯃꯈꯣꯏꯕꯨ ꯅꯝꯊꯕꯤꯕꯗꯒꯤ ꯁꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯤꯁꯤ ꯃꯁꯤꯃ ꯀꯣꯛꯅꯅꯕꯗꯨꯃꯒ ꯑꯩ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯁꯤꯗ ꯂꯣꯏꯅꯃꯛ ꯆꯥꯎꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ MP ꯑꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄꯨꯈꯠꯂꯀꯥꯟꯗ ꯃꯁꯤꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯃꯤꯠ ꯁꯥꯍꯗ ꯁꯨꯝ ꯇꯥꯏꯅꯗꯅ ꯂꯥꯛꯄ ꯃꯥꯒ ꯁꯨꯝ ꯀꯟꯁꯔꯟ ꯇꯧ ꯂꯥꯛꯄ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯁꯥꯟꯇꯤꯁꯤ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯤꯕ ꯆꯍꯤ 2, 3, 4 ꯆꯪꯉꯦꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕꯁꯨ ꯌꯥꯏ ꯑꯗꯨ ꯆꯪꯗꯅꯕ ꯂꯤꯟꯁꯨ ꯇꯦꯛꯇꯅꯕ ꯀꯩꯅꯣꯁꯨ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯂꯤꯟꯁꯨ ꯁꯤꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯥꯛꯏꯁꯤꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯇꯪ ꯇꯥꯕ ꯁꯣꯂꯨꯁꯟꯗꯨ ꯄꯨꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯀꯨꯀꯤꯒꯤ ꯁ꯭ꯇꯦꯠ ꯂꯦꯞꯇꯦ ꯂꯦꯡꯗꯦ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯠ ꯂꯦꯖꯤꯁꯂꯦꯇꯔ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ ꯑꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏ ꯁꯪꯒꯥꯏꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ CSOꯁꯤꯡꯁꯤꯅ ꯋꯥꯔꯤꯁꯤ ꯂꯤꯔꯀꯥꯟꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯈꯪꯍꯟꯕ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯂꯩꯕ ꯃꯤ 2 ꯑꯍꯨꯝꯈꯛ ꯑꯦꯄꯣꯏꯟꯠ ꯇꯧꯔꯀꯥꯟꯗꯅꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯈꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯑꯃ ꯑꯣꯏꯍꯜꯂꯒ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯁꯤꯃ ꯂꯣꯏꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯗꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯃꯔꯛꯇ ꯑꯃꯨꯛꯀ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯏꯟꯇꯔꯂꯣꯀꯨꯂꯦꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ IBꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯒ ꯑꯅꯤꯒꯅ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯍꯦꯛ ꯀꯨꯏꯗ꯭ꯔꯤꯉꯩꯗꯅꯤ ꯃꯣꯏ ꯀꯩꯅꯣꯗꯒ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒ ꯆꯠꯄ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ IDꯒꯤ ꯀꯔꯤꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯀꯔꯤꯒꯤ ꯂꯝꯕꯤꯒꯤ ꯊꯣꯡꯒꯤ ꯋꯥꯔꯤ ꯁꯥꯔꯝꯕ ꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯎꯅꯔꯝꯗꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯋꯥ ꯉꯥꯛꯇ ꯇꯥꯔꯒ ꯍꯟꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏꯅ ꯈꯔ ꯂꯩꯔꯀꯥꯟꯗ ꯀꯣꯃꯦꯟ ꯄꯤꯔꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯦꯝꯍꯟꯒꯅꯤ ꯀꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅꯒ ꯊꯝꯈꯤꯕ ꯋꯥꯐꯝꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯠꯊꯕ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯁꯦ ꯆꯤꯡꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯟꯅꯔꯀꯥꯟꯗ ꯃꯁꯤꯃ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯊꯝꯃꯀꯥꯟꯗ ꯃꯥꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯁꯤ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯀꯩꯅꯣꯗꯣ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯁꯤ ꯆꯥꯔꯖ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯀꯣꯟꯕꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯕꯗ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯉꯁꯥꯏ CSO ꯆꯠꯄꯒꯤ ꯃꯇꯥꯡꯗꯨꯃꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯑꯣꯏꯅ ꯄꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯆꯠꯀꯗꯧꯔꯤꯕ ꯂꯨꯞ 1, 2, 3ꯗꯨ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯍꯌꯦꯡ ꯀꯔꯤ ꯋꯥ ꯊꯝꯃꯨꯁꯤꯒꯦ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯕ ꯑꯗꯨꯅ ꯀꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯄꯪꯆꯠꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯌꯥꯎꯗꯅ ꯆꯠꯄꯗꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯁꯤꯃ ꯐꯠꯇꯦ ꯃꯁꯤꯃ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ
खुदकी हजिकी इरांग से खक लोइसंब नतब फ्यूचर द सिगुंबा इरांग से अमुन थोक्तनब कंफ्लिक्ट से अमुन थोक्तनब लोइसनबगी कोई इंडिया लेंगा तो थम्बा सेसो सिंगल लोइना असि पालिब एमएलए सिंजसु एमएलए कोई हजिक लेरिबा बीजेपी की एमएलए नसु तंगाई फदना नान अमित की कमेंट से रिएक्ट तब मौत तारे अतुब रिएक्ट तब नत्रगदी बीजेपी की एमएलए की वाद्रे इसा इसा खांग चपी मफम तमजरगा जमनिहार लाचगे जमनिहार हंदकी जून की तांग कुनगा तरेत सी अहुमलक सुबा टॉक्स नि तौदोरिसे अदुबो अहानबदना चटख्रिसे अप्रैल की चटख्रिसे फोक्स का मुको चले अनी सुबदा मु फोक्स का कोकोमी का मु चले लाकदोरिबा तांग कुन तरेत किसे अमुको से चटनी चलोय हाबसी तंबंगमद्री हाइरी द करम सिविल सोसाइटी ऑर्गेनाइजेशन रिप्रेजेंट तौदुन हाबसी खंगदे मसिना मरम ओरकांदा मियामना मिनिस्ट्री ऑफ होम अफेयर्स ना मैतै की सिविल सोसाइटी ऑर्गेनाइजेशन सिंगसी अमतोइना पुलप चत्तबगी मरम सिदा मयामना पिक एंड चूज तौरब्रा हाइबा वहंग सिसु अजमनि हारियाम तोइना मसी हंगे मसीसिना अदुमक हाइरिबा सिविल सोसाइटी ऑर्गेनाइजेशन सिंगसे प्रेशर ग्रुप ओइ तारगसु मियामना थाजबा मांगसिलपा हंदकी ग्वालताबीगी थौदोक्तुदा कोकोमिना हाइदी खोगी नम सीरीज ऑफ एजिटेशन series of कोई एजिटेशन चंगसिनगनी हारंबदु चतुरो मतुंगी वारोल से हौजिक फाव मियामना खंगबा ngandri जमनिया मसिमकना हाबदी पुन्ना फोक्स का कोकोमिगा मु अदगी कोकोमिगा अमुकोगा अमुक स्माइना चटपगी मोता हारिबा सिविल सोसाइटी ऑर्गेनाइजेशन सिंगसिगी रिप्रेजेंटेटिव अममम पुल्लगा हाइदी चटपदी करी कायबजानो पुनसिनबा ngamdabagi वारोल से कोगी गोविंदास कोंथौजमनगा पनखिबा स्टेटमेंट दुसु मखोय हाना पुनसिन बियो दुगा एमएलए पुनसिन बदी मिनिस्टर पुनसिन बदी अराइबनी गाय थमगिबा स्टेटमेंट नमसु लेरी को सिगे मतंगदा अखोगी हजिक ओजामनि हार करी वारोल दि थम्बिनिंग यालमा आई हामदा कोई डायलॉग से वो यिंगिरवा कोई के बिग मफम दाई काय खुनु सरी आई न क्वेश्चन खक थोनिंगे से हामदा शेसो मैम आदा दिल्ली दा एमआईसी की अदुगुमा सेक्रेटरी रे कनानो ने त करो चटपसे मसीगी मीनिंग से कइनो हाइबा मा इ ज्ञान दा चलक अहन बददी अहन बा when याल हंदना अप्रैल की था दा तारीख तरुक तर कनो चलुबा मतम ददी यामना थाजन चटपने कुकी जो लानी वारी सानरनी सम यामना नत्रगसु नेगोशिएट खरा दी पर को या हेदना मदुनु मितुदा मोय पुन्ना फामिन हालदी तोन फामिन हालगसु तोंगान तोंगान बा मोयसी वारी सी सानदना कनो तौगी वाफम लेते मोइना इन्वेस्टिगेशन तौगी मवंगदा एमआईसी की मीजिंग चना इन्वेस्टिगेशन तौरकान मैतै ने कर पामी कुकी न करी पामी न हंगकांदा मखोय रिजोल्यूशन मंगा तरुक लवेन से हाइगिबतो दो द लोरिबा रिजोल्यूशन सु जाम इफेक्टिव ओइबा रिजोल्यूशन नतेन आई थमजगेबा मरमदी नखोयगी कम्युनिटी सिदा इरांग तौरबा मीसिंग इरांग तहनगनो हाइबनी वाइदो खुलाई खला लो हाइबनी अदुगी लंबी फ्री की चललो हाइबनी अदुगी कइनो कइनो खर मंगा तरु खतन याम इंपोर्टेंट ओइबा याव याव दबा अदुदा तौग्री सिंग तो अदुगी ममांग दा कोइगी दी मैतै की खुलाई लो फी खतन लोइ गरबनी अदुगी मथक्ता कोइगी लंबी चटपा के दो थिंग बा कोटवा अदुगी कोइदी असी मोक्ता मैतै सिंगजिना इरांग होरकान अखोय लान तौ कोटवा नोय काप कोटवा मोय हिंसा तौ थबक सिमा तुम लेते हबसी इंडिया लेंगा न जो मैना थारै बा सैसिदा लेबा गांग न थारै बा पैरामिलिटरी फोर्सिंग आर्मी सिंगजिन लोइन मखंगबा द आईबी न खंगबा मसी रिपोर्ट जुमना पीदबा दगी लान चटपर हाइबु मसु चिंगनाबा अदुना आइना थमजनिंगिसे सेसोना चतोरी बसी अनिरक चलुरे अनिरक सी होय असै मानदबगी दो अदु आई एनी प्लेटफॉर्म दा हाइबु निको नोइना चतोरी सेसोना चतोरी बसे मणिपुर की रिप्रेजेंट तौरग चतोरी नि मणिपुर की प्रजा ने करी पांगे हाइबसे सिमा मणिपुर की प्रजा ने करी डिमांड तौनिंगे हाइबसे सी करम सेसो मैम नमसी कोई तता से खोमगेब हजिबु तता खोम उतेब चलिबा मरुइ अहम चलिसे मासु माकी ओपिनियन द वारी सारुवा मा चलिबा अहम जिकी तोंगान तोंगान ओपिनियन द वारी थमुरगदी कसा इंडिया लेंगांगना अखोइगी असोयोसि उबताबनी अदुगिसु मथक्ता मखोइना तम्मिबि पाउसिना मरम वरकांदा सीगी पाउसि कुकीदम ओइना रिपीट तौरकांदा
कुकी की है नॉलेज लेबा इदालिंगा के नॉलेज ओइन लेबगी मसा लेबदुना आई उजैबा अदुना आई की क्वेश्चन चे मखोइना कौबदा हजिसी चटपकी मथौ ताद्रेसिन अइना थमजनिंगी से अमरम जे कोई चतुरी से सोनी से सो काई पैसानो हांकनी मिनाजे पैसा चंगिम ने अदु सोते मोइ लापियो हाइब ताम कौचे हाइब तारगति अदुना चटफो ताबा उनब तारबकदी अखोइ की डिमांड से हाना कोइ थम ताबा आई लेबाक मियामना पामी सिनि मैते कम्युनिटी ने पामी सिनि मणिपुर की प्रजान पामी सिनि मसी यारगदी सिगी डिमांड से दai कोइ वारी सानजी सिगी डिमांड से नखोइना फुलफिल होनबा ngमैदबो अरगदी कोइ के वारी सानरोइ से हाइब सिमा आई अहानबदा सिगी खोंतांग सिमा स्टेप सिमा लहोनिंग अदुना तना अखोइ के समाय तौदना गोल ताबीदा थिंगे ये दो थिंबा यादे अदुगी कनोना सिक्युरिटी एडवाइजर ने समाय तौए सि तौया दे सीएस न तौवा तो कोइ पांदियाना अदुदी फोगदौ दि काना देबा कोइ की कंप्लेन तरु दि काना देबा कंप्लेन के मोता जिति कोइ डिमांड ने कोइ दरकार लाइजे सिमा थमजरकांदा कनो अइना याम कनो तो वमगा अइना याम लुंगाइ तबा मगा सुम अइना सुम खलक पाइ तारे को मो नो वनि सुम खलैसे खलैसे जी सुम एक्सपीरियंस हाइ तारे सुम थेंगदरुबा लांथिंग उरैबा सिनारियो म्यामजना सम खल चेंज खल लानि बाइ तारे nasi bobuda akoi ki manipur da su unagra ko MIS ki kambu singina akoi ki manipur ki CSO singche secretary ki keno da unagra na Delhi da mu kaure kauriba mai kambu se basi kana na mako di import torge import si kana na fi no amin sa minister home chin fi ra adu de ki natraga prime minister fi ra natraga parliament ki adugumba forward sakti na fi ra ba sima koi khangba ma tau tai ba aduna tana hanjan hanjan kaurakan da makoi hu akoi da ki paw long tho kan da koi da ki paw sum khom kan da akoi ki huralu wa lalu da na koi investigation man gi chatha bse machine di ku solution for ko yaro ba aduna ai ki hambal apil ai chom chom da ko ta mani yauri ko yaman da yauri ena khangam mani masi Thela mira male mina koi ki inquiry committee ma siam tung sai ukil gi khara judge khar budi siam gren tai ko tamuni na habi bata no koi gi asangwi kari gi mi hom adu ji ma adu ma sang adu thang da su no fi hom gi judge hom gi commission ma su la kre chafin ko na ma siam kre an mai to na lai ma parliament koi gi in da parliament city am no sai tamani na bi ko gi wang ba du gom na ba parliament ne ba sidagi अमखक मखोई की पार्लियामेंट फामदनी खांगदे अमनी खांगदे ऑर्डर मख डोथो अकांदा सिगी कमिटी म सेम अकांदा मखोई द फुल फॉर विथो अकांदा मसिगी इशू मणिपुर की इशू से मसि लोइसनबा कसागी अमित शाह दा अदुकी मोदी दा नत्रग राजनाथ मथा सुम साबै महता मखोई अदुगोबा मी जिंजु दा अपॉइंट तोर कांदा मखोई फॉर विथो अकांदा इरांग से लोइसलन बदि अकाइब लेब्रे सिने आइने तमजनि गिजे मसिम यारगदी ए आइदि याफम थोकरन कल्ली पार्लियामेंट से लोई लेदोइनेबा अदुना ngasi thoiba chahi ani ka khare helaba khoi ki issue je issue hai tare si ato UP da tarum vichar da tarum Delhi da tarum na targa Karnataka da kedi state da tarum hoiba masi within 2 days da loineba adu ko for leba resolution lo ngamba magi loisan ngamba sakti khatang sinaba ngamba mi ama kano torpa kanda point khara torpa kanda aduna tragedi sum tawdana akoi mu sum kau dana akoi ki paw lo to kan kano to mu se basi ai humble appeal ina request on basi akoi ki CSO sing akoi na chalu mudi effective ani rak chat mudi effective oidrabani na kana ba phangdrabani na masima ai di chat pasi mathok ta tre hai bu wa ai thamjage aduga masida na tana akoi not only akoi ki kano si asiki manipur ki MLA saitare BJP ki MLA singji asi lairiba ngasai 37 lairiba BJP MLA singji babu support to bakharu yarongani si full up kaurakan da wagi ngasai tamani jaibi gare ada PM house ni khangde kanu misai ne kaurakan da masi am ki antana lotion we anabagi kanu dia da brisine aduna tan amma mukauni sai sida moi thiam tora kan da akoi ki manung dana aina nan hagi dudi akoi ki government dum chem dori niko atu yada dana ni kuki na saune na koi haida bani ka kaina adum haijalam gane ba aduna kana no noi dingja manaro aduna kana no oidori kana kari baidori ka kache noi bhajana chem to thawu no grong chem ka kaina dum samana sum nunga han bagi khongum manram je lai ba aduna aina thamjaningi je akoi ki MLA sing je jo makoi ji yar ka di chati ga no ba jikti amana kawe na ama khatang ta chakan ai thomda lakwa ngam wa ai colleague la ai BJP MLA ai thomda diselo ngam dra jikti ai mayam laksage hai ba se
permission lawyoba aduna tana ekta kaurok to sum chalakanda sum halaga tawi thabak sidi ekhoi jibu yam usitoi daba maitai community jibu yam usitaba aduge juma takta hana moine puri history khangdaba hana mamang da kamai tokdana manipur ji horki ke kaise si khangdaba manwagi india lengang na ma chatwase masima kano yam tokde ai masima nuai te aduna aina thamjani gi se amit shah ji india ki constitution ji ma phajana naina dabra na ka constitution bound ki irai lai na dum to ya ya ba hajik khoi terrorist hai sawe ba aduna jik manipur da thoi basi man han gi ojai man ki khabar da amta yaw re yam no che adu da hari ami sa na hai bada akhoi gi lairiba kanu si manipur gi conflict si akhoi tongan ba terrorist ki na te tongan ba kanu na te masi di moi ethnic group ani khana bani si chahi ani hu na chakani sigi nungai na da sigi sangdai na da ba sigi warishan na tra makhoi gyana ba litri bukti manipur da popular government na sem bai ba se arubo ani irang la kan hai bane ba asi di constitution na ya ba loan mande adugi matakta ngasi khoi na manipur ta le praja khangai sing sio sing sina khoi na phajana mauta na amit shah da parama tambi ba phajana mauda gyan tan ba mathok ta se who is a cookie who is the maitai who is kai de ki origin oil ke cookie se to kamai to manipur da settle to ki ke lai ji ba issue sina kamai to hor ki banoi se masi mauta na amutang wari oina mahabharat ramayana ta to wari libe mathok tar ka dori ba masi hanjal lira bari tadre ba haugi ba 2023 ki September ki da kanu han ba moi bala men pham tam tamara launa ki kan haji sidi manipur da thoi irang sidi kaino ne nama samasana na hagi dro external organization ni sina maram war kan thok irang ni har kan da ki matung tonga tonga tarak ba kan da man hagi sing ji masidi ethnic group ni aduni tha chahi ma taruk chakani ma tara chakani ai hoi ato isi da tar ma ga bu chahi ma tara chakadra ba sibo decision lo ngam wa adu ko wa felam de ki point ta halakanda makhoi si kadai da no torokanda thar kanda ai athu matam de ni huni de no sema what digital lo chan ba ya ne ba sigi plan ji taw da na sum changda halakanda irang amagi matung da irang ma horok kadare machine de hagal kadare amma mukta halakanda asim mani budal le ba praja mem ji kangkong chan ki thabak che masi agi sana to tell Indian constitution violate tore na de tamge aduna masigi constitution ji maunda ju takpi ma mathok tai maunda ju haiba mathok tai ba aduna ngasi moina terrorist ki thong na ti na man hari je khoi ki terrorist si kashmir da thoi ba pakistan ma sa khaktang nang pai ba noi ka pakistan ma sa khatang ji ram boina india langal terrorist na uri je sine ba ko nang ningi je jikti pakistan ma sa na lai ju moi di lambu loksan ki haidi ne ma khoi ki di loksan ma junga wai loksan ge ju haide kashmir si da ma khoi na kanu khara da ki adu go ma kanu jin ju taw ni attack taw na ko ta mi khara hat ge wa den adu ju no bi haran din ko ta ne sorry aduna sindur kanu ka kai na taw na ka losan na bo ne du manipur da taw ri sina akhoi gi sidi akhoi gi india la ngak ta chething pi na ti kai na man irai lai na ga hai ba je ma sidi akhoi gi manipur ji a part of india ne no wa khan dia ne akhoi ji jungle ne na kan bne ba si or ga di khoi kamai taw na kamai taw de india la ngak ka khoi ga phun na khoi ga sakhor khongdang da khoi chami na do na sini da sigi problem jine lebuna maram or kan da sahi ani ga tha khare hela ba se sahi sida asi nong khawda khoi si tangdu leita da loi re ba ne ba manipur se irang aire ngi amagi mathang da amagi mathang da irang adum lere aduna terrorist ni kaino da phajana khoi maung da ma haiba ma thok tai ba terrorist si khoi ga angang nuwa ma sa ma ga nufi sa ma ga tera da gi phar ga hat khirba mari makong khan de si terrorism thabak na ta braba kasham pha gi amma phagri si phar ga mafang khang da hat ke si terrorist ki thabak na ta braba adu gi kaino da jiri da family amagi angang chahim thama taruk kathangari ba anga bokta hali bajidi terrorism thabak oi da braba adu na tana da lam koi wala pa amani ka photo di terrorist ne hairi ba makoina sida ge na sathi ba thabak mayam mani pur da tori sidi mana terrorist ne lak thok ngam tri ba hairi ba sigum na ba irang sagali ba mi jing gi bu makoina kuki jing ji bu mana tam na kan khat ki mong thama kan da makoi da warak tana kaidok da tor kan da khoi ji irang hi lotion na ba ki mohota tongan ba sidi moi gi ethnic ki ke noni ka kai na ta haijan ba adu si le ga di popular government le ya ru ka haijan ba popular government ji su makoina pr ji su nam khu da tham bane ba
시기 리자이션 또 오간다 300배달 라이제 마사는데 비교야 알아 300배달 난 비를 거는 남다 들어가 300배달 라가 비엔 버네봐 아도에 배달하게 머니푸르 시다 아무 하는 포블러 그러면 할까니 가이부기 아사세 마시주 아이 우데 좀 아마 가운이 누가 하니 세마지 나코이네 링제 만나는 또 세마지 가나나 깨노 이니 그런 마틱 잡아 칼루고 가가는 놈 하이라 또 온거네 아마 뭐 가운이 시좀 하이런 거네 봐 시대기 해나 막 거의 와 해범 라이때 봐 아도나 뭐기 라জনীতি기 오이자 그래 아도뭐 하직티 아이나 사우닝이지 ngasi 거기 인디라 간디는 1975다 거기 에머전시 락도 거기 막 거기 담만 상면대 am 싸워 거기 BJP기 아도나 강게스기 against 아이 강게스 서포트 오이나 되고 어tom도 인디라 간디는 삽가노 떨어미야더라 공게스 지 거기 그노 하타오나 거기 사마반다 하티야 나 떠드나 뭐 이게 아마 떠리야 봐 시다 떠드나 뭐 BJP기 MLA싱 동안 워커싱 왜냐면 불람 거네요 사이시다 아무튼 뭐 와리도가 어떤 파마가 사나라 간다 아니 탐전님이세 난 아미사는 휘기바 아두고 먹게노 두부 스테이트먼트 두부 거기 좀 야르시라 거기 좀 또밀려지라 मणिपुर थोड़ी इरांगी मखोई खंगद्रा बराबर बीजेपी एमएलए कुंट्रा लेबा नत्रगे बीजेपी ऑर्गेनाइजेशन से सी खंग तारगदी मखोई कनो तो थोक्तर सिनी अमित शाह सारना नान हाइबो वादुदी लाले चाही अनि का खरे हेला इरांगे सिदी कुकी न समाय तोक्तना अखोईगी कोर्ट की कनोनी काय फाय हजलेबा कोर्ट की राय दुदी 2013 दा अदुगुम मिनिस्टर ऑफ कनोना ट्राइबल अफेयर्स की अदुगुम मिनिस्टर न मणिपुर दा स्टेटस अमा अदुगे रिपोर्ट फिर ओने इरपोदो अदुना मोय कना फीदे वना मरम ओरकांदा गसाकी डिमांड कांगबुजिंग तो हाई कोर्ट केस तोरकांदा अदुता लाको रिजल्ट तो अदुसु माना कछु हाई कोर्ट ना मिगी एसटी सिदुम त्रा चलन मंगा नतेबा वागदि जस्ट रिप्लाई बिगो हाइबनेबा चाही तरा है नमचल थनम फोटो मदुगी प्लान पीगो है अदुना मरम ओरकांद सिगी कुकी साउदन इरांग होरकोनी का काने हाइजलेबा सी ओइबा तारति ही डज नॉट नो एनीथिंग अबाउट द कॉन्स्टिट्यूशन ऑफ इंडिया अमिसाजे टोटली वायोलेट तौरेबा अदुना आइगी हम्बल अपील जे सिना गसागी नंगी तो मेन तो बितल आकांदा मेन क्वेश्चन दो आकांदा सेसो मैम कोई तारीख कुंतरेता मु कौरी से मसी आइगी वाखलोंददी आइगी ऑब्जर्वेशन दा होय आइना चलुन हाइबदी ngamde अदुबु चतबने चुंगद्रा अखोइना चतबु ngala tan कौरकांदा होयदा इंटरोगेशन तोगी मोंग द चतपसे सिना कोई कानबा फंगोय अदु सरकपुदी चसे हाइबा तारगदी लैरिबो सेसो मैम पुंजलगा इमालु मैम पुंजलकांदा अखोइगी चपचाबा अखोइगी लेबाक सिना करी बाबिगी हाइबसे मसीदा तौरकान अदुगी पॉइंट डिमांड दो तौरुसेबा अदु नतना पोट फिरकांदा अखोइगी वारी लिरकांदा अखोइगी इंटरोगेशन दुगी रिप्लाई फिरकांदा अखोइना कुकी के तानरकांदा कुकी के एडवांटेज द सम लोबो मानबा म लेबसे मसीदी अखोइ तौलरो जाव फम दमाइ पास राउंड थमजगे ओजा हार्ड लागजगे ओजा मनियार अखोइ ऑब्जेक्टसी अखोइगी मैतेना मु अखोइगी पाम्बजे बॉर्डर फेंसिंग खाब खतना नतन एफएमआरसी चनहनदबगी डिमांड लेरी नाकल मरोमदना कांगबो मनमु एफएमआर चनहलु बॉर्डर फेंसिंग तौबगी अखोइ ngarangdagi horga tang kun ga taret pawbada sigi kainosu tongan गवर्नमेंट gi ऑफिस सिंगजु थबक लेफनबगी kaino khongjang amsu sangchili nangagi होय दा कोई अनसमना सिगिदा आइदी डिमांड से आई लेबा कॉन्फ्लिक्ट सिदा कोई न्यूट्रल द लेजगे न्यूट्रल अखोइदी न्यूट्रल नि हाबदी दम हाइरी अखोइ लेबा फुरुप सिंग याम्बा अदुबु हजिक लेबा कॉन्फ्लिक्ट सिदा सिगी इशू से मुंग लाक्सन बसे जमन यार सिगी मतांग दि जमन यार की करी वारोल थमबिंगे जांग तंग थमबि ये FMR का कोई बॉर्डर फेंसिंग का सिगी है मकोई की कनो तो ना अनादर कनो नि मन खाली दुसु चंदमनते हाना फेंसिंग से लेत्रिङाइदा कोई की थी थोइदोंना दमगी मपोएबा MLMR एक्सि लेतबनिना द मकोइना लेनि लेनिङ मफमदा दुम लेरोवा दगे मोइदि चदानम द एक्सटेंड तौगिबा बर्मारोम द कैदा बर्मारोम गिसु मणिपुरम दम इंडियारोम द हाइतारे एक्सटेंड तौर दम लेखिबा सिगी चंथोक चंगसिनगी अदुगी कनो तुम मतले हाइबनि हक तुम मतले हाइबनि मखोइना हाइबसे अदुगी FMRC वना दुम
시수 ꯆꯞ ꯃꯥꯟꯅꯔꯦ ꯐꯦꯟꯁꯤꯡ ꯈꯥꯔꯒꯗꯤ FMRꯁꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯈꯥꯗ꯭ꯔꯒ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯍꯥꯏꯗꯦꯀꯣ ꯐꯩ ꯐꯠꯇꯦ ꯀꯔꯤꯝꯇ ꯀꯣꯃꯦꯟ ꯄꯤꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯐꯥꯎꯖꯜꯍꯜꯂꯛꯀꯅꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯅ ꯉꯁꯤꯐꯥꯎꯗ ꯂꯥꯎꯔꯤꯁꯤꯗꯤ ꯂꯤꯒꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯕꯔꯃꯥꯗꯒꯤ ꯀꯩꯗꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯃꯤꯁꯤꯡꯁꯦ ꯈꯛ ꯆꯪꯕ ꯊꯤꯡꯉꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯦ ꯃꯈꯣꯏꯅ ꯊꯣꯛꯍꯟꯕꯅꯤ ꯃꯁꯤ ꯊꯣꯛꯇꯅꯕ ꯃꯁꯤ ꯊꯤꯡꯉꯨ ꯈꯛꯇꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯥꯝꯃꯤꯁꯤꯅ ꯃꯁꯤ ꯊꯤꯡꯖꯤꯜꯂꯀꯥꯟꯗ ꯃꯤ ꯆꯪꯗꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯖꯦꯁꯟꯗ ꯂꯩꯔꯤꯕ ꯍꯦꯟꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯂꯩꯕ ꯈꯨꯟ ꯑꯗꯨꯒꯨꯝꯕꯗ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤꯁꯨ ꯕꯔꯃꯥꯒ ꯑꯩꯈꯣꯏꯒ ꯇꯥꯏꯅꯕ ꯀꯩꯅꯣ ꯕꯣꯔꯗꯔꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯄꯥꯜꯂꯤꯗꯅꯀꯣ ꯂꯥꯏꯛ ꯗꯦꯠ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯈꯨꯟ ꯆꯥꯎꯅ ꯂꯩꯕ ꯃꯈꯣꯏꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯈꯤꯕ ꯃꯐꯝꯗꯨꯗꯗꯤ ꯁꯦꯀꯨꯔꯤꯇꯤ ꯊꯝꯃꯒ ꯑꯗꯨꯝ ꯒꯦꯠ ꯄꯥꯜꯂꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯀꯥꯟꯅꯒꯗ꯭ꯔꯅ ꯈꯜꯂꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯃ ꯁꯃꯟ ꯈꯥꯕ ꯊꯤꯡꯕ FMR ꯌꯥꯍꯟꯕ ꯈꯣꯠꯍꯟꯕꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯗꯤ ꯈꯖꯤꯛꯇꯪ ꯃꯁꯤ ꯁꯥꯏꯂꯦꯟ ꯂꯩꯔꯀꯥꯟꯗ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯍꯦꯟꯅ ꯐꯖꯒꯗꯕ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯑꯃꯁꯨ ꯁꯣꯏꯅꯗꯅꯕ ꯑꯃꯁꯨ ꯌꯥꯅꯅꯕꯒꯤ ꯊꯕꯛꯇꯨꯃ ꯁꯤꯜꯍꯟꯅꯕꯒꯤ ꯑꯄꯥꯝꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯔꯥꯏꯠꯅꯤꯅ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯇꯧꯕꯗꯨꯃꯗꯤ ꯑꯩꯒꯤ ꯃꯣꯠꯇ ꯑꯗꯨꯝ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯁꯤꯡ ꯈꯪꯗꯅ ꯀꯨꯀꯤ ꯏꯆꯧꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯥꯗ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯉꯁꯤ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯦ ꯃꯁꯤ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯇꯨꯡꯗꯁꯨ ꯐ꯭ꯌꯨꯆꯔꯗꯁꯨ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯗꯤ ꯐꯦꯟꯁꯤꯡ ꯀꯥꯕ ꯑꯗꯨꯒ FMRꯁꯤ ꯁꯤꯕꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯀꯣꯝꯊꯣꯛꯄ ꯀꯣꯟꯁꯤꯟꯕ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯆꯥꯅ ꯐꯦꯟꯁꯤꯡ ꯂꯩꯔꯒꯁꯨ ꯒꯦꯠꯁꯤ ꯐꯖꯅ ꯅꯣꯠ ꯑꯣꯟꯂꯤ ꯃꯣꯔꯦꯒꯤ ꯀꯩꯅꯣ ꯒꯦꯠꯁꯤ ꯈꯛ ꯅꯠꯇꯕ ꯇꯣꯉꯥꯟ ꯇꯥꯃꯨ ꯒꯦꯠꯁꯤ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯣꯉꯥꯟꯕ ꯈꯨꯟ ꯆꯥꯎꯔꯒꯗꯤ ꯍꯦꯟꯅ ꯒꯦꯠ ꯃꯁꯤꯡ ꯄꯥꯜꯂꯀꯥꯟꯗ ꯃꯁꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯍꯦꯟꯅ ꯑꯩ ꯀꯥꯟꯅꯕ ꯐꯪꯅꯤ ꯍꯥꯏꯕꯗꯨꯃ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯀꯩꯅꯣ ꯍꯦꯜꯂꯦꯃ ꯑꯗꯨꯒꯤ ꯉꯁꯥꯏ ꯂꯣꯏꯁꯤꯜꯂꯝꯕꯅ ꯌꯥꯝ ꯁꯥꯡꯁꯨ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯛꯆꯥꯡꯁꯤ ꯈꯤꯇꯪ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯉꯁꯥꯏꯒꯤ ꯋꯥꯔꯣꯏꯁꯟ ꯄꯣꯔꯛꯄꯗ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯁꯤ ꯈꯔ ꯑꯩꯅ ꯗꯥꯎꯠ ꯂꯩꯔꯤꯁꯦ ꯐ꯭ꯌꯨꯆꯔꯒꯤ ꯇꯨꯡ ꯀꯣꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯩꯈꯣꯏꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯊꯝꯍꯧꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯔꯣꯏꯁꯤꯟꯁꯤꯅꯗꯤ ꯌꯥꯔꯣꯏꯌꯦ ꯁꯤꯗꯤ ꯑꯗꯨꯝ ꯅꯣꯡ ꯑꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯣꯛꯊꯣꯛꯄꯅ ꯑꯃ ꯑꯍꯜ ꯑꯃꯒꯤ ꯄꯥꯎꯔꯧ ꯂꯩꯗꯥꯏꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯇꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯐ꯭ꯌꯨꯆꯔꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯀꯔꯝꯕ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯇꯧꯕ ꯌꯥꯒꯗꯒꯦꯁꯦ ꯃꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣই CSOꯁꯤꯡꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯕ ꯇꯥꯕꯅꯦꯕ ꯑꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯈꯣই ꯂꯣꯏꯁꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯗ ꯑꯗꯨꯒꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯂꯦꯟꯗ ꯇꯧꯕ ꯇꯥꯕ ꯅꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯩꯅꯣꯗꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯌꯦꯜꯂꯔꯣꯏ ꯅꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯇꯥꯟꯅꯔꯒ ꯄꯤꯊꯣꯛꯈ꯭ꯔꯣꯀꯣ ꯍꯥꯏꯕ ꯑꯃ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯁꯨ ꯃꯈꯣꯏꯅ ꯄꯥꯝꯃꯤꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯑꯗꯨꯅꯅꯦ ꯁꯤ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯒꯗꯤ ꯁꯥꯟꯇꯤꯁꯤ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯍꯟꯖꯤꯟꯅꯔꯛꯀꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯊꯠꯂꯔꯣꯏ ꯀꯩꯝ ꯇꯧꯔꯔꯣꯏꯕ ꯁꯤꯒꯤ ꯋꯥꯔꯣꯏꯁꯟ ꯅꯠꯇꯦꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯣꯏꯅ ꯄꯥꯝꯃꯤꯁꯤꯡꯁꯤꯗꯤ ꯉꯁꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯕ ꯂꯩꯕꯅꯤꯅ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯃꯈꯣꯏꯗꯁꯨ ꯃꯈꯣꯏꯒꯤ ꯂꯦꯡꯕ ꯌꯥꯗꯅꯕ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯅꯕ ꯁꯤꯒꯤ ꯋꯥ ꯑꯃ ꯉꯥꯡꯅꯔꯀꯥꯟꯗ ꯂꯣꯏꯗꯕ ꯇꯥꯔꯒꯗꯤ ꯁꯨꯝ ꯉꯁꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯣꯛꯅꯕ ꯑꯥꯗ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯀꯥꯟꯗ ꯌꯥꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯁꯨ ꯈꯔ ꯍꯟꯊꯕ ꯌꯥꯔꯦ ꯀꯀꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯣꯏꯁꯟꯕꯒꯤ ꯁꯥꯟꯇꯤ ꯄꯣꯔꯛꯄꯗꯨꯅꯗꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯄꯣꯔꯛꯑꯣই ꯑꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯁꯥꯟꯇꯤ ꯄꯣꯔꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯨꯀꯤ ꯀꯅꯥꯅꯣ ꯃꯩꯇꯩ ꯀꯅꯥꯅꯣ ꯀꯨꯀꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯈꯨꯟꯗꯥꯈꯤꯕꯅꯣ ꯃꯩꯇꯩ ꯀꯃꯥꯏꯅ ꯇꯧꯗꯅ ꯈꯨꯟꯗꯥꯔꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤ ꯁꯦꯝꯈꯤꯕꯅꯣ ꯀꯀꯥꯏꯁꯦ ꯑꯗꯒꯤ ꯍꯧꯔꯛ ꯋꯥꯔꯤꯁꯤꯃ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯨꯡꯊꯤ ꯊꯤꯗꯕꯁꯤꯃ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ CSOꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯏꯟꯗꯤꯌꯥꯗ ꯊꯝꯗ꯭ꯔꯤꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯌꯥꯟꯁꯤꯡ ꯇꯣꯉꯥꯟꯕ ꯁꯥꯏꯠꯇꯒꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃ ꯋꯥꯔꯤ ꯂꯤꯕꯤꯕ ꯑꯗꯨꯒ ꯉꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣই ꯃꯩꯇꯩꯁꯤꯡꯁꯤꯅ ꯀꯨꯀꯤꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏ ꯇꯨꯍꯠꯄꯗꯒꯤ ꯃꯈꯣꯏꯕꯨ ꯅꯝꯊꯕꯤꯕꯗꯒꯤ ꯁꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛꯁꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯜꯂꯤꯁꯤ ꯃꯁꯤꯃ ꯀꯣꯛꯅꯅꯕꯗꯨꯃꯒ ꯑꯩ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯁꯤꯗ ꯂꯣꯏꯅꯃꯛ ꯆꯥꯎꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯁꯦ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ MP ꯑꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯄꯨꯈꯠꯂꯀꯥꯟꯗ ꯃꯁꯤꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯃꯤꯠ ꯁꯥꯍꯗ ꯁꯨꯝ ꯇꯥꯏꯅꯗꯅ ꯂꯥꯛꯄ ꯃꯥꯒ ꯁꯨꯝ ꯀꯟꯁꯔꯟ ꯇꯧ ꯂꯥꯛꯄ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯁꯨꯝ ꯆꯠꯄꯒꯤ ꯃꯑꯣꯡꯁꯤꯅꯗꯤ ꯁꯥꯟꯇꯤꯁꯤ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯤꯕ ꯆꯍꯤ 2, 3, 4 ꯆꯪꯉꯦꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕꯁꯨ ꯌꯥꯏ ꯑꯗꯨ ꯆꯪꯗꯅꯕ
ꯂꯦꯟꯁꯨ ꯇꯦꯛꯇꯅꯕ ꯆꯩꯁꯨ ꯀꯩꯅꯣꯁꯨ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯂꯦꯟꯁꯨ ꯁꯤꯗꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯥꯛꯏꯁꯤꯗꯤ ꯐ꯭ꯌꯨꯆꯔꯒꯤ ꯇꯪ ꯇꯥꯕ ꯁꯣꯂꯨꯁꯟꯗꯨ ꯄꯨꯔꯛꯄꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯀꯨꯀꯤꯒꯤ ꯁ꯭ꯇꯦꯠ ꯂꯦꯞꯇꯦ ꯂꯦꯡꯗꯦ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯠ ꯂꯦꯖꯤꯁꯂꯦꯇꯔ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩ ꯑꯁꯤ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯃꯣꯏ ꯁꯪꯗꯥꯏꯅꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯁꯤꯁꯣꯁꯤꯡꯁꯤꯅ ꯋꯥꯔꯤꯁꯤ ꯂꯤꯔꯀꯥꯟꯗ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯔꯤꯖꯅꯦꯕꯜ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯈꯪꯍꯟꯕ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯑꯗꯨꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯂꯩꯕ ꯃꯤ ꯑꯅꯤ ꯑꯍꯨꯝꯈꯛ ꯑꯦꯄꯣꯏꯟ ꯇꯧꯔꯀꯥꯟꯗꯅꯦ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯈꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯔꯤꯄꯣꯔꯠ ꯑꯃ ꯑꯣꯏꯍꯜꯂꯒ ꯂꯣꯏꯁꯤꯟꯗ꯭ꯔꯒꯗꯤ ꯀꯩꯅꯣ ꯁꯤꯃ ꯂꯣꯏꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯗꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯃꯔꯛꯇ ꯑꯃꯨꯛꯀ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯏꯟꯇꯔꯂꯣꯀꯨꯂꯦꯇꯔꯁꯨ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯑꯥꯏꯕꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯗꯨꯒ ꯑꯅꯤꯒꯅ ꯅꯍꯥꯟꯋꯥꯏ ꯃꯥꯅ ꯍꯦꯛ ꯀꯨꯏꯗ꯭ꯔꯤꯉꯩꯗꯅꯤ ꯃꯣꯏ ꯀꯩꯅꯣꯗꯒ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒ ꯆꯠꯄ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯤꯒꯤ ꯀꯔꯤꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯀꯔꯤꯒꯤ ꯂꯝꯕꯤꯒꯤ ꯊꯣꯡꯒꯤ ꯋꯥꯔꯤ ꯁꯥꯔꯝꯕ ꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯎꯅꯔꯝꯗꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯋꯥ ꯉꯥꯛꯇ ꯇꯥꯔꯒ ꯍꯟꯈ꯭ꯔꯀꯥꯟꯗ ꯃꯈꯣꯏꯅ ꯈꯜꯂꯀꯥꯟꯗ ꯀꯣꯃꯦꯟ ꯄꯤꯔꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯁꯦꯝꯗꯕꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯦꯝꯍꯟꯒꯅꯤ ꯀꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅꯒ ꯊꯝꯈꯤꯕ ꯋꯥꯐꯝꯁꯦ ꯁꯤ ꯁꯨꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯠꯊꯕ ꯂꯩꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯁꯦ ꯆꯤꯡꯂꯩꯕꯥꯛꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯃꯁꯤꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯥꯟꯅꯔꯀꯥꯟꯗ ꯃꯁꯤꯃ ꯄꯥꯔꯂꯤꯌꯥꯃꯦꯟꯇ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯗ ꯊꯝꯃꯀꯥꯟꯗ ꯃꯥꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯦ ꯃꯁꯤ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯀꯩꯅꯣꯗꯣ ꯇꯧꯕꯤꯌꯨ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯗꯁꯨ ꯑꯩꯈꯣꯏꯁꯤ ꯆꯥꯔꯖ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯀꯣꯟꯕꯗ ꯑꯩꯅ ꯂꯣꯏꯁꯤꯟꯖꯔꯕꯗ ꯑꯩꯅ ꯊꯝꯖꯔꯤꯒꯤꯁꯤ ꯉꯁꯥꯏ ꯁꯣ ꯆꯠꯄꯒꯤ ꯃꯇꯥꯡꯗꯨꯃꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯃꯈꯣꯏꯅ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯕ ꯑꯩꯈꯣꯏꯅ ꯑꯟꯁꯔ ꯑꯣꯏꯅ ꯄꯤꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯄꯤꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯆꯠꯀꯗꯧꯔꯤꯕ ꯂꯨꯞ ꯑꯃꯅꯤ ꯑꯍꯨꯝꯗꯨ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯍꯌꯦꯡ ꯀꯔꯤ ꯋꯥ ꯊꯝꯃꯨꯁꯤꯒꯦ ꯍꯥꯏꯕꯗꯨꯃ ꯊꯝꯕꯤꯕ ꯑꯗꯨꯅ ꯀꯧꯔꯤꯕꯅꯦꯗꯅ ꯄꯪꯆꯠꯇ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯌꯥꯎꯗꯅ ꯆꯠꯄꯗꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯁꯤꯃ ꯐꯠꯇꯦ ꯃꯁꯤꯃ ꯆꯠꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯈꯛ ꯂꯣꯏꯁꯟꯕ ꯅꯠꯇꯕ ꯐ꯭ꯌꯨꯆꯔꯗ ꯁꯤꯒꯨꯝꯕ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯀꯟꯐ꯭ꯂꯤꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯂꯣꯏꯁꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯊꯝꯕ ꯁꯤꯁꯣꯁꯤꯡꯅ ꯂꯣꯏꯅꯅ ꯉꯁꯤ ꯄꯥꯜꯂꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯁꯨ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯇꯉꯥꯏ ꯐꯗꯅ ꯅꯍꯥꯟ ꯑꯃꯤꯠ ꯁꯥꯍꯒꯤ ꯀꯣꯃꯦꯟꯁꯤ ꯃꯁꯤ ꯔꯤꯌꯦꯛ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯌꯦꯛ ꯇꯧꯕꯤꯕ ꯅꯠꯇ꯭ꯔꯒꯗꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤ ꯃꯤ ꯑꯣꯏꯕꯒꯤ ꯋꯥꯁꯤ ꯉꯥꯡꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯏꯁꯥ ꯏꯁꯥꯅ ꯈꯪꯅ ꯆꯠꯄ ꯌꯥꯏ ꯃꯐꯝꯗ ꯊꯝꯖꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ